Avedio tumin leikhi wahai ama phauba magi chinbaldagi thorakte. Mikupsida magi asa bomba ufuloina kairabagum khalakle. Rohit ki thamoi masakhangda Rohit pi nungsiruba mahadana lanbani haina masa matomta waraucho baharokle. Thamoi da masakhangdaba chaina ama phau bhauraklami. Masa pomba lumtharakle. Hakchang kayat khudingda chaina khol phau bahaurakle. Ware Avedio wa bahaurakle. Avedio na wangangda tumin leikhiba doda asam nakaldagi antiduna muk hairaklami. Hello, Ibema, tabro. Hello, Miss, are you still there? Avedio wakhal amada leirambadu hawjukta da gyan khangta taraklami. Khonjal nikna tamna hanglaklami. Mado Rohito kayam kuirage yumdagi thokiba. Aina khanbadadi makhoido pung mari swaida thokiba maline. Magi girlfriend dusu yumsida changa ambani. Tasengbagidi akhoni leiribase Sir Lokhoigi confidential house ni. Aduna midop changba yadabani. Adubu nupi machadudi thoibagi girlfriend ni haibaduda adum changhanbani khoina. Karigino khangde anti edusu wari wakhong marik chumna loina haidorai. Mana khangba uhoba singadu. Aduk jaksina thamba kananasu khong thangjinba ngamdaba confidential house aduda changba ngamliba nupi adu icham chamba nupi ama oiraroi. Rohit na yamna luna khanjabi mana yamna nungsijabi misaka madi soidana oirani khangli Avedio nasu. Avedio khangba ngambagi pangal leitre. Mikupsida magi pangal thongna bomba mafamdagi loina setuna pubikre. Avedio warau chawbi oirakle kapchetbi oirai mikupsida. Nungsiba masak khangdaba migi thamoibu masak khangbidaba migi thamoibu kaihauramlaga nungsit kumna mafamdagi mangkhiba Rohit magi damak Avedio kappa haurakle. Mitlo da thingduna thamlamba mapi singdo maning tamhali. Khazai thakta sintharai arib akham leita. Antiduna amuk makha daraklami. Horin thoi bahala aga kanani haina tamuge bema. Avedio makhut oiduna mapi do fatfatai thoi. Aduga nokta yadakom nokfetawraga. Anti lobi city dagi magi maruba mana Happy Valentine's hairena khara tambiyo. Ay Rohit ki marupni. Ase haiduna antiduna wa makada banang dringai Avedio na nakongdagi phone do fatsetoi. Aduga call do fatkakhi. Aduga phone do kalap thamki phamung mathaktuda. Avedio makhut ani jangna mamai do pulak khumjinduna makhol thokna thangai sengna kapthorakle. Khangbu warakle kapna masa matomta amuksu cheije. Avedio nang dia pangbini. Nangmu pangba misak nasigi malam sida leiti. Mana nangonda hairamba wahaisingdo magi lawnam ngaktani. Mana nangonda nungsina yenglamba mityang sungdusu magi tat ngaktani. Mana nangonda utlamba nungsibagi mataw mayamdusu magi sasinaba matawni. Atiyada tarang thokliba numen mahakna. Ipom naina chatliba nunglay nungsiday hakadi kaidang nungda manaba yarui. Ay lamhenbi oirure. Yamsida tangjaduna leibe tangjabi uri ni aidi. Avedio mamaido amuk fatnon khatli. Aduga magi manakta leiriba teddy bear aduda mityang thami. Rohit kini khanna mana khudol tamjage khanna thawaina pamjana lerakpa patsatni. Patchaga do bulawbina ba mahakna mangondagi lapna leikre khalakpa mikupta Avedio amuk hena mapuni nungsirakle. Makuna lamduna teddy bear du lawi. Aduga mathada chena konduna amuk hik tawrai. Aten mamadam khara seda nang nei pamda khudol tawramba sing mami kaya duna nang nai gi thamoida achawa mabahul makanduna laikre nang nai gonda gi lapkradi ay awa ni nang se am chala ning diye. Avedio mana kapli badu kanana sutabi de magi room da leiriba thawai panda bo saksing aduna tana tabina bakana leitraba khangbina bakana leitraba ubina bakana leitraba ahangu malanglakta tingthari mami samlaba nungsiba magi damak. Rohito pung 6 makhai muktarakpa duaida magi mayamda halakle. Mana living room da makhong hekan silakpaga kitchen dagi thorakpi anti amana living room aduda hek thingnai. Rohito anti duda phalapta mayenglamlaga magi room da changnaba haiduna makhong thangba khara hek haubaga anti duna kawraklami. Thoiba Rohit chatlambadu chaplepi aduga mamaidu fatlai thokduna anti da yengi.
Ma tari wa makha tarao haibagom. Anti dusu makuta pairiba tawelduna makutu taithok na Rohit te yenglaga hairaklami. Luvi city dagi nangi marup amana call tawrambani ne. Rohit tu pisamani suklap tawna anti tu de yenglaga. Anti, maming kay kawe haige. Ming di hangba nang haudre. Nangonda Happy Valentine's Day haibiyo na aingonda hairambani. Aina wa mo phau haibagi nang haudeda. Mana waina call do fatkaki. Nupiro nuparo. Nupini. Wahai do kakhaibada Rohit tu gyan pop tare. Call tawrakliba missagadu avethoi soina oigani haina khale. Rohit tu anti duda nokfetamak tawramlaga karisu hairamda mamai hut leiduna magi roomda makhom gangam thangduna lakle. Rohit magi room gi thongdu manungdagi tapna ngasili. Aduga phamung manakta thariba sofa ahangba duda git phamthai. Litliba winter wear adugi pocket dagi magi phone du lokthokduna lokhangi. Machindasu matomdu tatlupna soli. Aigi number sida call tawrakidi haideba. Sonu jubi oin tawrana nupini kaina. Wado haina Rohit na bethoida call tawraga phone duna kongda thami. Ahan bu call tawbada abethoi receive tawrakti. Rohit to amuk phone duna kongdagi lokthokduna abethoida yamna thuna call tawsili. Handak sa bethoidu call receive tawrakti. Rohit masadu langtaknaba haurakli. Valentine's Day ga oire abethoidu atopa nupa amaga date chakhrabra haina pakhatli. Rohit call do amuk hanjina tawraga nakongda thami. Machindasu taplapna soli. Gusanaga kinep tawkhrajala ni maba. Adumaina gadi tawramoida. Adumainga tawramadiba gusanaba lawai yangangdo. Makuktu gagthatlaga mauna rest matonda langkatkidoinena. Rohit aigi iti khangangi. Hera mi ushitaba. Handaki call do di ring khara kuina chatlaba matung abethoina receive tawrakle. Abethoina hoi mai benang dringai Rohina urau tharau rei. Ngasaidagi nawaga de chalubra ha nangna call receive tawtrido. Yam khatpra boba nakhung thudeaga nang hausi thamni khangdri aina. Abethoidu itan thaba khonjelda yamna bit leitena khumlaklami. Kaidawrage isau dam langido. Rohit sau tawna. Ngasaidagi kai chalugi hangido nana dadruna. Elairik parubani. Koi bu khotpa kemte chatabana drona ngase. Chatte. Chatpe matam sangde. Hauji exam gi mai hawraba matam sida. Ahe dugomba oroi parodaba thabakta thawai yaksinde. Khara marau leina hairakbani abethoi gedo. Warau chawbi thamoiduna nungsi wakat mifam phamliba adu Rohit ki apangba thamoiduna di khangbidre. Rohit harau jare. Abethoi ngasi gi numisida date ka kemde chatabi yumda dum lairamba aduda. Rohit tu nokmi hairaklami. Aduni good girl. Abethoi khumlakte tumin leikhi. Rohit seconds karadi tumina lei wama phawang lagte. Mikup kharagi tungda Rohit yamna tapna yamna ingba khonjal da hairaklami. Happy Valentine's Day Abethoi. Abethoi handaksu kemta hairakte. Hayeng aina thorak. Wada haiba loidri Abethoi no aina phat hairaklami. Rohit ai call thamagi. Makada anti hoina kaure. Asida makhairamlaga call do mana fatkaki. Rohit su Abethoi na call adu kakrafauba phone duna kongda adum thamduna mikup kharadi lei. Tasengna ma wakhal mangaitaba masada masa khangdaba ihulama phawraklami. Abethoi gi hanaga manadaba madawa duda. Rohit sora masang no hondoklaga nakongdagi phone du tamna lauthoi. Aduga mangda thariba table duda taplapna thami. Thasi thano hawro kanum toy sinu bise. Mathangi numitni Abethoi do magi study table mangda thariba revolving chair aduda mangduna famlaga lei. Magi mangdana mana Rohit kidamak sembikhiba cookies jar adu table mathakduda leiri. Abethoi jar duda sumiyangi wakhal amada. Mikup kharagi matung sora matamna hondoi. Aduga makhutna cookies jar adu paiduna phamlambadagi tapna hogatuna magi roomdagi thoraklami. Abethoi do magi room gi thongjinduda leptuna Rohit ki room gi thongduda munni yengi. Helper soina leiribi anti kharanadi nungtigi adum waisit waising dawi Rohit ki room adu. Hayeng mana laklaga masana na leiramdrabadi hekta isau tawgadawribani. Abethoi mikup khara Rohit ki thongduda munni yenglamnaba matung. Makhongdu tabli thangduna Rohit ki thong tamna lakle. Aduga makhut yetuna thongdu tapna hangdoklaga manungda changlai.
thongdo amuk manungdagi tapna ngasili. Aduga Rohitki bedroom leiriba adomda lakli. Study table duga managa sumsangsili. Aduga study table dugi mamangda Abethoi khuruna mana leimaida ngakduna tapna phamthaduna table dugi makha oirapna drawer ama leiriba du hangdoklaga magi makhuna pairiba cookies adu drawer du hapchili. Drawer adu pot amata yaramde ihang hangna leirami. Mamangdasu Rohina poche amata hamnadaba maphamni. Abethoi drawer do amu tapna insili. Aduga machinda sonthangna na soli. Aina nangedama ikhutmakna semjaba khudolse. Nangi nafamda aina khudol tawba ngamdre. Adubu nang leramba room asi aina loduna thamlage ko. Hayangwai nangna aigi khudolse phangbu mikupda aina nangbo kayagi matik nungsise hebada nangna soidana khangbiro ko. Ase hairamlaga Abethoi chimbal khajik lengduna nokfei tawi. Aduga famlambadagi tapna hogaduna mamaidu leithoklaga Rohit ki room adudagi thorakle. Abethoi du Rohit ki room gi thongdu mapaldagi lok tawramlaga magi room da amuk changlakle. Makhoi gi 6th semester gi exam su kuidraba oibana ma Rohit ka lapthoknaba asida ahenba wakhal thadaba pamdre. Study da oina pukning lupnaba hotnai adubu ngamde. Lairik phana panaba hotnarabasu karamnano khangde Rohit ki wakhal hekta khalai. Rohit pu miss tawrakpa mikuptana mama sadu amuka hen charangnai tawfam khangdaba ama tawrei. Abethoi du magi study table mamangduda amuk changlaktuna chair duda phami. Aduga lairik mayam ama marol onaduna thamliba adomda makhona lamduna mana pagadaba lairik du khallaga magi mangda thamduna lairik adu phaktoklaga panaba hotnai. 30 minutes muki mayadi Abethoi lairik ta thawai yauna pai. Adubu Rohit amuk ningsinglakpadagi lairik pariba adu chapleptuna lairiki makhumdu makhol kalaptangna khumjinki. Makhut oyed animak changna masagi masamdu goro goro mukhotlaga machina sauna soli. Angauba haisini. Angauba nangna aibusu ngauroga chilhandore. Natomda ngaubudi hendoktana aibusu angaubi o hendore. Wado haina Abethoi table do damo mama upsilaga ungduna phamlaga leikhi. Mana sumna sum tawduna leirabadi magi study da yamna kaibala kani khangle. Mama mapana migi minai oiduna matabu matik chaba misakama oirabadi khanna mafam sida lairik tamhanbani. Mama mapa anigi achawbala mana matoli. Adubu mana lairik ta thawai changbagi mahut nungsiba magi damak ninda tawduna leiba haunade. Magi di mama mapana pumnamakni. Makhoidagi henba kanasu leide. Makhoigi damak mama matik chaba misakama oidaba yade. Abethoi magi masada thongna ama lakle hotnaningba phawragle. Mama mapagi nungsibana thongna oikhre mahaki. Singnaba maga loinana ma matik chaba mi ama oidaba yade haina wakhala chapyungkhre. Abethoi mamai upsalembadu phatnon khatli. Aduga chumna amuk phami. Aduga mangda lairiba lairiktu phaktuna amuk paba haukhre. Rohit tagi yarba makhai lapna leirage. Rohit pu ignore tawrage mirairage. Study de hena focus pirage habesina magi resolution oikre. 6th semester gi haying exam hogani haiba numitugi numidangni. Abethoi du lairika sumparambadagi minutes khara break loge khanna magi phone do puraga makhoi gi terrace ta karaklami. Spring khara changlakpa haure. Aying banung sidna magi masada yerakpa adoda mangonda yamna relation oiba feel ama fawi. Exam mayagi stress leiruba wakhal wariba mayam adu magi masadagi loina mangkhrabagum tawraklami mikupsida. Abethoi du terrace garden adugi manakta swings ama leiribadu tamna lakle. Aduga swings du phamduna atia thakta mangal naina thokliba thajamabu pukning changna yengi mikup kharadi. Tanjaduda Abethoi magi jogging pocket hapliba phone du ringking laklami. Abethoi so mamai du mathak tu nongkhalambadagi tamna nonthai. Aduga pocket hapliba phone adu lauthoktuna screen de yengbada Rohit ki private number adudagi call tawrak poirami. Abethoi mikup kharadi phone gi screen aduda munni yengi. Call do paisira paigumsira haina mikup kharadi wakhal tawi. Rohit pu miss tawdaba nate adubo mama mapa anigi aningbadu thungnaba hotnabada Rohit pu kakthoknaba hotnabani. Magi wakhalna Rohit pu kakthoknaba hotnabada magi thamoina magi aningbagi mayokta leblabasu Abethoi manadi anam kanbi oiduna hotnabani Rohit pu kakthoknaba.
Aveithoidu wakhal hana khanthada call the fat reject tawi. Aduga magi pocketa hapchin gi hektaw baga phone do muksu ringing laglami. Handaksu Rohit ki call ni. Aveithoi muksu call du kaklaga pocketa hapchin gi tawi. Handak muksu amuk phone do pocketa hapanang dringai Rohina call tawsilakpana hali. Aveithoi phagi dagi I kaba khara horakli. Phone do lagdana langthokning bahaibudu yaure. Mana fana anam kan honarabasu Rohina hekta ngambagum tawba asida mama sana masada yamna warujabagum tawri. Aveithoi handakti saurangnana call do receive tawraga nakongda thami. Aveithoi do iting ba khonjal khumlaklami. Kaino Rohit su nongmi hanglaklami. Nungairibo nangbo exam gi lairakti khayam parage. Khara dum pare. Ado nang hojik priyo bro. Wari ngak sana ba yadoi natro. Kaigino sum nanga wari khara sana ning tawbani. Kaidawrage mo nang si mutnamadab lermiduna. Nupaga kainaraba gusanna mo hondok piramira. Aveithoi do yamna hainingdana sorama sangno hondoklaga. Nangi doguma karan turandugi matam leite engonda. Exam gi stress maraksedane nupagi wakhal ka changmana te. Rohit do noklaga hanglaklami. Haisinadi aigi wakhal su khanba sangdrabarena. Hoi kanamdagi wakhal khanba sangdrai. Rohit su sakak takna. Phari kaino aina di nangi wakhal ka do yam khanbirani sira. Adubu roibema akhoi dine ko college da su nupi ni ma'am tana jabado. Nupi masak fazaba mayam lay khangba. Moina ne ko ai siam thingau jabani. Nang di college da su khanamta nang awida bado. Yarese hayeng exam ni ai lare gang ta paruki ai kol thamagi. Ase haiduna Rohina kari hairakpa taba nang jingai Aveithoi call do fatka e. Aduga machindu arebi makai pomthokduna phone du jogging gi pocket am hapjinki. Machinda su saurangna na soli. Like tam chatpana ti amari irang da buchalini. Matu mayam leina aingona sukatna bhawiba. Wado haina amuk swings adoda makut anina thauri doda pairaga unglaga fami. Kari amuk halaklabano khangde magi jogging gi pocket dagi phone du lokthoi. Aduga lo khangduna gallery da sum changduna yengi. Nahan Valentine's Day hayeng ni haba numittuda mana semkiba cookies jar adugi photo yarami. Seconds khara muni yengi photo aduda. Bek halaga IG da amuk fachangi. Aveithoi mutum haina lairiba magi account aduda login tawraga cookies jar gi photo adu IG da upload tawna ba haiduna caption da dumna iri. They told me that we could never be together. That a song could never share the same sky as the sun. Wahai do iraga photo do upload tawkhre. Madu hekloi baga Aveithoi sorama sangna hondoi. Aduga phone do log tawsilaga amuk magi jogging pocket da hapchinki. Matamgi khongjati kanana su thengba ngamde. Rohit amadi Aveithoi su makhoi gi 6th semester gi exam bikhre. Theory da boloiraga practical gi exam su loikhre. Rohit su Aveithoi da call adum tawi. Aduba Aveithoi na maramama natraga ama biduna yariba makai Rohit dagi lapthoi. Rohit su Aveithoi gi ahongba matawdu khanglini. Adubu mana serious oina loksinde. Aveithoi gi thabak jinba natraga atopa maramama leibagi oirangani haina khandoi. Kona mana Lubesity da yaurakanda fazana oina wari sanarage haina khankhre. Aduna masu Aveithoi da disturb tawrudre. Ngasi so hanagom mana Lubesity da hankibada kari pot puba yai haina asam thirakpani living room adoda. Magi oiba pot amata mafam sida thamningde. Rohitna TV manakta lairiba una saba achauba rekaduda thamliba lairik singdu asum otuna lairi. Magi lairik yaubra haina. Tanjaduda thongjilomdagi khonjelamana hairaklami. Kari thirino? Rohit makhut yeta lairik amanba ma paiduna matunglomda fat onthorai. Aduga tunglomda yanthorakpada uri. Sonia na makhut anidu thabang mapada cross tongnaduna pullaga thongjinda khajik ngaduna leplaga manguna nokmi yenglamlibadu. Rohit do makhutuna pairiba lairikdu rekaduda muk thamki. Aduga masado pulap Sonia lomda lesilakduna. Nangde khoida khoidau laiba. Sonia masado chumna muk lepi. Sum khoithorakpani noida lakda kuirena. Asi haiduna Sonia do karisu thawa sadana sofa manaktuda laklaga sofa amada git phamthai. Aduga makhong ani do amagi mathakda amana lonkhatnaduna phamlaga
Mamitu taguk panglaga Rohit yenglaklammi. Rohit na mangonda sauna yenglaga leramba aduda Sonia na hanglaklammi. Sum lakpa yadro, ai sinoida yam lakhaningdabro. Rohit tu makut ani na makhwang metuna Sonia da pairap yenglaga. Nang nalakpada ai nyam sena baywanati. Ai na habadi kaigino ba. Nang na khugi gatekeeper ga anti khaigada nang segi girlfriend ena loina sandomido. Ha. Adudi aina moida som phagi taraga laknabani. Aseng boina haikhabasu natena. Rohit tu Sonia da mikup khara paini yenglamlaga mamai do leithoki. Aduga reka doda amukoro khotuna kari no kanna thiri. Sonia su Rohit ki matau doda khangning na hanglaklammi. Kadoino nangido. Rohit Sonia da hana phabu yenglakte. Thabak tu tawna adum khumlaklammi. Ayumda handure. Adugi aigi pot ama sumthirambani. Sonia do pisamani suksindana yamna khangning na hanglaklammi. Nangi yum kaida. Rohit masa pulap Sonia lomda mo pulap lesilai. Aigi yum haidi lubisidida. Ai handure. Mafam sida kuina lebiya ba minate. Aigi thawai do ada ai buhalakpa wana ngaira lermani. Nuksina ba kara horakpaga akoi ta lukhoina ai bu mafam sida namdan pubirakpani. Haujati ai bu ngai hobi mai manakta chaladabne. Sonia phamlambadagi tamna hogatli. Aduga muksu ngakna hanglaklammi. Mahakto nangi kana. Rohit chinbal khajik lengduna nokfe tawraga tamna hairaklammi. Abe thoibi aigi thawai aigi nungsibi aigi asa aigi pangal aigi thawna aigi mino aigi wakhal aigi pukning aigi pumnama. Sonia do mamita mapira thangba horaklammi. Rohit to mikup khara sauna yenglamlaga mafam adudagi mamai hotlaiduna room dudagi makhom gangam thanglaga thoki.